MS Purnima Enterprises present Second International Manipuri Short Fiction Film Festival 2022 organized by Ipak Film Production Manipur, Film Forum Manipur gi meeting Makhada, Department of Social Welfare, Government of Manipur na sponsor Tobiduna. Let's make Manipur drug free haiba theme masida. Festival asi pangthokpada Miyam punamakta chauba message ama piba Fazaba Film Semaga, Hazenbiduna Film Festival asibu mapung phahanbiu. amadi saru yabiu soidana pung hogatpiu Ipak Films Production Manipurna Film Forum Manipur gi meeting Makhada, Department of Social Welfare, Government of Manipur na sponsor tobiraga. Ani Shuboina pangthokadoriba Second International Manipuri Short Fiction Film Festival 2022 asida tongan ba section da leibiriba saknaireba miyoi kayana donor oibirai. Ngasigi unazagadoriba sisu festival asida Best Actor Male gi award asibu donor oibiriba ikai khumnazaraba Mingoina Hangacharabada Oza Keke Wahengbam Hanagi All India Radio Infalgi former announcer Oibiramba Ozaga Unazabagi Tanjaduni Ozabu Taram Doctor Thagachari Handaki Festival Asida Ozana Best Actor Male gi award asi donor oibiribase karamba wakhalondagino haide handaki thimje Let's Make Manipur Drug Free haiba thimsida pangthak kadoriba festival asida karamba wakhalondagi Ozana award asido tole tawibano Manipuri film ki taibang sida male actor ki masing si asukimatik limited oi li aduna aikoina anauba male actors in han tawduna puthorakna na bagi room ma tanja ama Ipak Film Production na laurapasi ai hainga litan nungai jai aduga amarom na shomok aikoi ki society si drug lan sejina bana akoi ki ana loiraba adugma naharol kya inkhalag level andam sigi naharol kya na pick thale se asigma tanja sida naharol sing asina drug tagi lab na leina na bagi achaw pauzil amaga loina na aikoi ki Ipak Film Production International Short Film Festival ama pangthora ibasida pungning thoga chabai basi ehaki tawdaba yadrabai tho amani haina ai samangna chapchana khanjai lepse amramda amuk nauhona ai Ipak Film ni matangna panjarabada ai samaksu Ipak Film Production ni makada film kaya mungta saruk ya zakre kharadang maming pallabada ngaina lei sigi wangda aduga igi khongul hariba film sing asida ai samak artist samoina ai act tawzaki yamna nungaijai Ipak Film Production punmin nabada asukimati cooperation pb ba aikoi nauna thorli ba artist mu promote tawna ba mkhoi bu grow up tawna ba hona bada asukimati achoba role mkhoi thawdang ama lawriba adugumba kanglup amani haibasi ai mayamda thamjage Ipak Film Production gi damakta tasina chauthok chaba ma supokjai aduga loina na hariba handaki ani suba aikoi gi film festival hariba sida saruk gyana ba thorak libana role sing asida so ai pokning thoga chaningi loina na anova film kaya puthoraktana Manipur ki film ki taibangda hen marang kaiba film kaya paujil paukta kya tana thalba film kaya puthorakani haibagi thajaba masu ai mayam chauna thamjari loinana handaki film festival asida donor amo oiba phangjaba aigidi yamna live fabani Ipak Film Production bu han thagachari yam nungai jai oza aduga handak pangthokadoriba Ipak Films Production Manipurna Film Forum Manipur gi meeting Makhada, Department of Social Welfare, Government of Manipur na sponsor tobiraga pangthokadoriba anirak suba Second International Manipuri Short Fiction Film Festival 2022 asida mayamda karamba paujel bibiningbage haibadusu mayamda paudambi hoi aikoi gi lamdam Manipur asi drug na laichuro naharol ke ana pik thalabana ngasidi aikoi gi thamoida langtak na ba mi paiba lamdam sigi naharol sing si noma gi drug ki ipak te irang na duna punchi bikam na ki gadra haibagi chingna bana pek thalagle asigma tamja sida Ipak Film Production na hairiba drug ki mayokta aikoi karimo khardi tawdaba yade haiduna changsilagliba short film festival masina paujel amoiraga lamdam sigi miya mit mai panglaktuna amaromda maruina inkalagliba naharol sing drug te labna leiduna masamau faba tinjang kaijang da lamdam ama oiraksanu hairiba wafamasi Ipak Film gi maikadegi ai samagna miyamda paujel pizari wafam simadang thamjari loinana
इपाक फिल्म प्रोडक्शन बु अहाकी माइकेदगी हन हन थागतचरी थागतचरी ओजा काउबिरगनु अदोमना अतेनबा मखलगी फिल्म नंबीदुना फेस्टिवल असि मपुंग फानबा होनबदा मयामसु सरुक याबियु हाइदुना मयामदा हाइजरी